Nuai ma'am, ngasi Sunday ne, hanggang ne. Handap ta video ta amta thagat pangam jawdre. Ngasi ki videos di aina video amta thagat tabduda bunau na mana skit ama tawraga thagalak pune adu video du yengmina si ma'am ai hapcharke. भैया ये होमवर्क मुझे नहीं आ रहा प्लीज कर दीजिए ना तेरा भाई तेरे साथ है मैं सबको संभाल लूंगा भाई है ना तुम्हारा भाई मुझे ये होमवर्क नहीं आ रहा प्लीज कर दीजिए ना साले तेरी तो Video ma clip macha ama hapcharke. Best Design Award 2019 je khoi Manipur dagi Manipuri macha amana phange na haibste yam haraw phawe isada go global oiba adubu India na sinbo oiba hojiki keno je award se adubu khoi Manipur gi Japan War Memorial de leba museum do adugi interior design adu da phangbane na hai adugi mafam hai mamangi video da Japan War gi hojiki haiba museum dugi interior yaw utpa video si khoi na nauna chalaga khoi gi IAS phaugiba pujai langbonga thengnabagi video do adugi mafam du makne adu mafam du gi ai chatlaga manung ge ka du video nambadi ai ngasi phangjawtre mamangi video du ki macham chap charke aduga masai IBDA haije Indian Best Design Award sise akhoi gi pride leba yamba Suresh huidromna phangpane sigi pause hana khangbiba kyam si yawiram bai do khangbidaba sing ai channel gi through da mayam da smaina khoi Manipuri macha amana smaina simbe award ama phange habdugi information do share tongning da naina si video je nungdang theng na isi video je semakpane aruga ABUNAO na tharak skit to adusu mayam nuai biraga di soiduna comment ta haibiramo ma Hindi da tawe na mayam sawarauba sawiba tawiganu magi mangonda leiba maron sing English boiro Hindi boiro Manipuri boiro atopa language boiro mana hijaba sing do ina dum hapkalo kisu kaide dum thagalo na toraga monda haiga daina thagatne reida mana ai direction amte yaude mana siki keno je torko kanda skit se torko kanda magi wakhandagi tholokpa mana video yenguba video adagidi mana thengnara ko wari adaina toraga mai mukukta tholokpodo semjarapane reida samana video atop layer su ma'am si video sini have the ngon su dum haibiramo mana kai dagi comment to bono have du ge ngon da kemta idea leite adubu aina yengbuda magi mong do ina yam pam dagi si video je hapokpane adubu ma'am cherau ching yam kan semkat li ai gi mamangi video da akhoi gi ecotourism project na toroga semkat pagi kanna aya ama tauri ina ina haijebado adu hujik semkat paje structure me amamadi kinbel ore ai matang zabada adugi video su soi na hapsarake ma'am hapong na hapokanu have do ma'am na comment encourage to birakwa de support to birakwa de yamna depend to we aduna ma'am soi duna comment bibiro ai matek amang ngahan ka khalu bagi view matek amde hapsaramge mathak tagi yengba am phajai serau sing mathak ta ka khalaga akoiba khoi gi east west loimba yengba uba phange imphal area gi ado ma'am adu view matik am se hapsaramge ma'am ado video se yam sang video di oidre ma'am ga interaction to wa hapta ma je phangudre ado si video matik si mateng lorga ma'am ga mu interaction to ba phang se yam harawe ado ma'am support leptana to bi ko dang ta am kan tha phongdok chari ma'am si di mata si video je sinjar ge ma'am video nuai bedi like to view subscribe to view amasung share to view bye bye